Mamana machanupi mangakta thangna lenduna hatlaba matung masasu sijanaba honakhrei pau wasi pandam pausedagi lokhatchabane tabada tuzungningai oiba thodokta miyamga wakhal mimanadavani haiba maunaha amana mahakna hek poksaba chahi mangaga tha marida ngairibe machanupibu mangak samda thangna lenduna hatkhibaga loinana masamaksu thangna mabukta thinjinjaduna sijanaba honaramlei presna phangba pauda tuzungningai oiba thodok asi ngasi ayuk Thoubal district ke Khongjom police station gi manungsana leiba chingtham mayai lekai da thokibane laikhidrabi nupi macha adu gi mameng chingtham malani kawe masamaki pikli bi macha nupi bu mangak ta thangna lenduna halaga masamak mabuk ta thangna thinjinjaduna sijana bohonarambi nupi adu gi mameng chingtham ongbe Priyadarsni chahi kunthra ga mari mapuroiba chingtham Premjit chahi kunthra ga taruk ne laikhidrabi malane hauze IR International School da KG tamlibani haire Thaudok thokliba imung manunggi miyoisingna phongdorokpagi matungin ngasi ayuk pung 6 taramdai aduaida Premjit ki kadagi nupigi ahoba khonjel ama tai haiduna Premjit ki mataima atonbi amana makhoigi Priyadarsni ki kada changlubada Priyadarsni ki kangkhal manungda thang suri ama pairaga masa nupigi manakta khuru khudak kullaga leirami haire Maduda mataima atonbi adu leiramliba phiba maduda pakhatpadagi lauroga senthoroki haire Mahangna lauba du tabadagi Premjit ki matai mayai mana amuk sanglaga yenglubada angang adu soklaga leiba thengnarakhe angang adu sokle haiba khangbadagi Premjit ki manau nupa Ranjanna phamungdagi angang adu pamlaga puthoroklaga khudakta gari kauraga Thoubal district hospital da pukhalakhe adubu angang adu hospital yauraba matungda doctor na mahaki haksang thawa yaudre haina khangalakhi haire pau wasina makha taraduna soklaba angang adu hospital da pukhraba matung Angangi mama Priyadarsni su mabukta thangna thinjinjaraga imungdagi sumangda thoraklaga koilau lauramlaga wantharakpadagi mahaksu Thoubal district hospital da pukhatlaga layengkhe madugi matung Imphal gi Rajmeti city da refer tawrakpadagi makha tana layeng chathari haire thaudok asigi matangda Khongjom police na case ama laukhatpaga loinena laikhidrabi malani gi haksang postmortem gi damak Jenims ki mokta pukre haire amaromda hogje Indo Tibetan Border Force ITBPF ta inspector oina thabak tawriba chingtham Premjit haukiba February 19 mayumdagi mahaki posting mafam Afghanistan da chatkibada ngairibane mak haujik Afghanistan da leiba UN Security Force ta leibani haire Premjit na ngasi ayuk mayumdagi masanupi leikhidabagi pau taraba matungda mahaki nupi Priyadarsni na mapuroibada message thaduna mari makhong samnadaba wahi kaya hairaklami haina imung manunggi maikaidagi phongdorokle Ngarang numidang su Priyadarsni na magi apokpa mamada phone tawduna masa nungaite haibadagi apokpa mama laktuna ngarang numidang laikai gi maibi ama kauraga lai khurum ki haina su imung manung na makha taragle